Loishankhidraba ahphataba thawai. mayamna nungsibiduna Manipur Entertainment Channel bu like subscribe tawbiramu. Loishankhidraba ahphataba thawai haiba wari asigi anisuba tangkak mayamgi mafamda khudon tamjari. Aduga wari asigi anisuba tangkak asibu thagalaknaba honarakpada matam khara khajiktang lawjakhre madugidabakta mayamna ngakpigani. Asumna kulladuda pesa mangba hungnarakhi nongma khamba kauba nupa ama mahak numit adu ching mathakta singchanba chatkirami mahakna singchalingaida kanaguma mi ama wa ngamgi khonjen ama takhirami mahaksu ngahak wakhal ama tawki kainone aina ngasaidagi singchanba sida mi ama tasu leiba ukide aduga lakibasu ude haiduna ngahak leiraga amuk tuminna leikirami ngasai murung sonkibadu mahaksu adum tawfom thokpa tawramki amuk khonjel adu tarakhi adu mahak kanano haiduna yengbada mi ama asongbaduda lepaga matomda wa ngangba ama thengnaramki aduga kanano haiduna mana changsilubada takula oiramki aduga khambana takula nahakti kanaga wari sanarimiba natomda mafamsida hangamki adubu kuladu karimata khumdana masadi leithoktana mamaidu khak satlawna mamit lawthoktuna onthoraki aduga nungsit oi kei oi mi ama chatkibagi mawong ama tawki aduga ngahak leiraga kulana asumna tapna khumaki ai kam tawde nangsu singchanba laamibra chalu hairamaga kula tuminna chatkirami aduga khamba mana chaluriba singkhaidu putharaktuna kumthara amki maaki masado kainoma itaw tawra amki aduga khamba mayum hek yaubaga yam kanna naduna khamba ikang khangawdana leikidre khullugi mi singsu pungagaknaki kainone khamba-dubu masa mau fana leikibani ithak thajakidreda sonaramki asumna khulluda mangal kauba nupa ama leiramki mahaki mapadu khulluda maiwa fawba ma oiramki adubu mapadudi leikidre mapaduna yam toina sizinaramba potsei singdu mahakna upumasa amada hapjanduna solon silaga thamki mahak nupi thire masani amasu leire nongma magi yumduda magi masa nupagi sana ama khara pikmalli haiduna sadoke haiduna paksi amagi manungda hapaga thamki numit adu maisu lakide makhoi changna chathokutuna famungda tumnaba tawki tumge hek torokpada makhoigi maning thong adu krek gam haiduna hangthokiba makhol amadi taki mahak karinone hojikta ina thong lolambadubu hogdongnaga hangtu izara khalamki makhoigi hui amasu lei maduju kapakki mahak wakhal ama tawki adak khullasi yam toina potmang chemang takhulai mahaki wakhalda asumna khanki natragana khullasi but sanaba miga leiraba zara haiduna mahak he masidi ai tumthabana kanaroi haiduna fuklawna hogotki aduga maning thongnomda sangduna yengbada thong adu hangtoaga leiramki mangalsu pulai laiba midi nate mahaksu mahaki mapana takpi tambiramba lewa tingwa kharadi khanghawi makhoigi imungi sumchit matek thektuna mahak mapana takpiramba lewa khara sonduna nungamada sumchit matek tuga pulap taraga nauri maru oina semaga thamamki aduga mahak yam thuna yumdugi akoibada numidang adu ngak senduna leiki adubu ngak leiraga imungdagi khonjen ama tarakhi pot ama grong launa tukhiba ama mahak yam thuna sangduna yengki adubu mahaki masagi sana hapatarang upu masado phakairaga leimaida taduna leiramki aduga sana adusu yarongkhidi mahak yam thuna mapanda chenthoroktuna yumgi akoibada munna yengki aduga makoigi yumgi mathak jinga mathaktuda grong masakti udaba pot ama chong duna satpa khonjen ama taraklamki mahakna ngasai taduna thamkiba nauri maru adu naurida handuna kapamki yum mathak aduda amadi maikai mari pumba kapamki ngahak leiraga phallawna sungthaki masak udaba posak adu aduga makoigi yengongi nakanda masagi sana adudi thadaramki
ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯈꯪꯕ ꯍꯧꯔꯛꯈꯤ, ꯑꯣ ꯈꯨꯜ ꯑꯁꯤꯗꯤ ꯕꯨꯠ ꯁꯥꯟꯅꯕ ꯃꯤ ꯌꯥꯎꯔꯦꯗꯅ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯄꯥꯒꯤ ꯄꯨꯔꯝ ꯉꯥꯛꯅ ꯆꯠꯂꯁꯤꯔꯥ ꯈꯜꯂꯝꯈꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯅꯣꯡꯉꯥꯜꯂꯛꯄꯗ ꯁꯤꯡ ꯆꯟꯒꯦ ꯍꯥꯏꯗꯨꯅ ꯆꯤꯡꯊꯛ ꯇꯝꯅ ꯂꯥꯛꯄꯗ ꯀꯨꯜꯂ ꯊꯦꯡꯅꯈꯤ꯫ ꯑꯗꯨꯒ ꯀꯨꯜꯂ ꯑꯗꯨ ꯃꯈꯣꯡ ꯅꯥꯝꯃ ꯑꯃꯁꯨ ꯁꯦꯛꯄ ꯎꯔꯝꯈꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯈꯤ, ꯇꯥ ꯀꯨꯜꯂ, ꯀꯗꯥꯏꯗ ꯆꯠꯄꯤꯒꯗꯕꯅꯣ? ꯈꯣꯡꯗꯨꯅ ꯀꯩꯗꯧꯕꯗ ꯁꯣꯛꯄꯅꯣ? ꯍꯪꯉꯝꯈꯤ꯫ ꯀꯨꯜꯂꯅ ꯑꯁꯨꯝꯅ ꯈꯨꯃꯛꯈꯤ, ꯍꯦ, ꯃꯐꯝ ꯆꯥꯗꯕ ꯑꯃꯗ ꯍꯦꯛ ꯅꯦꯠꯂꯨꯗꯅ ꯈꯔ ꯁꯣꯛꯈ꯭ꯔꯦ, ꯗꯨꯀꯥꯟꯗꯒꯤ ꯄꯣꯠ ꯆꯩ ꯈꯔ ꯂꯩꯔꯨꯒꯦ ꯇꯧꯕꯅꯤ ꯍꯥꯏꯔꯝꯃꯒ ꯐꯠ ꯂꯥꯎꯅ ꯑꯣꯟꯊꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯂꯩꯔꯕ ꯃꯇꯨꯡꯗ ꯈꯨꯜꯗꯨꯒꯤ ꯅꯤꯄꯥ ꯃꯆꯥ ꯈꯔ ꯅꯨꯃꯤꯗꯥꯡꯒꯤ ꯑꯊꯦꯡꯕ ꯑꯃꯗ ꯆꯤꯡꯊꯛꯇꯨꯗ ꯌꯨ ꯊꯛꯎꯔꯒ ꯀꯨꯝꯊꯔꯛꯄꯗ ꯀꯨꯜꯂꯒꯤ ꯊꯣꯡꯒꯥꯟ ꯃꯄꯥꯗ ꯃꯃꯤ ꯁꯥꯃꯤ ꯀꯨꯜꯂ ꯃꯥꯟꯕ ꯑꯃ ꯂꯦꯞꯄꯝꯈꯤ꯫ ꯅꯍꯥꯁꯤꯡꯗꯨꯅ, ꯑꯣ ꯇꯥ ꯀꯨꯜꯂ, ꯆꯥꯛ ꯏꯁꯤꯡ ꯍꯣꯠꯅꯔꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯑꯝꯈꯤ꯫ ꯇꯨꯃꯤꯟꯅ ꯂꯩꯔꯝꯈꯤ, ꯀꯔꯤꯝꯇ ꯈꯨꯝꯃꯝꯈꯤꯗꯦ꯫ ꯑꯗꯨꯒ ꯏꯃꯨꯡꯂꯣꯝꯗ ꯇꯨꯃꯤꯟꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯀꯨꯜꯂ ꯃꯥꯟꯕ ꯁꯛꯐꯝ ꯑꯗꯨ ꯅꯍꯥꯈꯩꯗꯨꯅ ꯑꯁꯨꯝꯅ ꯀꯔꯦꯝꯅꯗꯨꯅ ꯍꯥꯏꯔꯝꯈꯤ, ꯑꯣ ꯀꯨꯜꯂ ꯀꯣꯛꯆꯥꯛ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯒ ꯃꯈꯣꯏ ꯁꯨꯝ ꯀꯨꯝꯊꯔꯛꯄꯗ ꯆꯤꯡꯊꯛꯇꯨꯒꯤ ꯃꯇꯥꯏ ꯈꯔ ꯑꯣꯏꯔꯞꯅ ꯈꯔ ꯆꯪꯉꯒ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯃ ꯂꯩꯔꯝꯈꯤ꯫ ꯃꯐꯝꯗꯨ ꯃꯤꯁꯨ ꯀꯌꯥ ꯆꯪꯅꯔꯝꯗꯦ, ꯑꯗꯨꯒ ꯈꯔꯁꯨ ꯁꯨꯛꯏ꯫ ꯄꯨꯈ꯭ꯔꯤꯗꯨꯁꯨ ꯏꯁꯪ ꯉꯥꯛꯇ ꯀꯥꯁꯟꯗꯨꯅ ꯀꯅꯥꯃꯠꯇ ꯁꯦꯡꯗꯣꯛꯄꯤꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯅꯨꯄꯥ ꯃꯆꯥꯁꯤꯡꯗꯨ ꯃꯄꯥꯟ ꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯃꯔꯤ ꯃꯔꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯂꯣꯝꯗ ꯂꯥꯛꯄꯗ ꯀꯨꯜꯂ ꯃꯥꯟꯕ ꯑꯃ ꯄꯨꯈ꯭ꯔꯤꯗꯨꯗꯩ ꯃꯐꯤ ꯑꯃꯠꯇ ꯁꯦꯠꯇꯅ ꯀꯥꯈꯠꯂꯛꯑꯝꯈꯤ꯫ ꯃꯈꯣꯏ ꯃꯁꯦꯟ, ꯚꯥꯏ, ꯑꯥꯗꯩꯁꯦ ꯇꯥ ꯀꯨꯜꯂ ꯅꯠꯇ꯭ꯔꯣ? ꯀꯩꯅꯣ ꯃꯥꯗꯤ ꯑꯩꯈꯣꯏ ꯉꯁꯥꯏ ꯀꯨꯝꯊꯔꯛꯄꯗ ꯃꯌꯨꯝꯗ ꯂꯩꯍꯧꯗꯥꯏꯅꯦ, ꯑꯗꯨꯒ ꯑꯃꯨꯛ ꯁꯤꯗꯩꯁꯤꯗ ꯀꯃꯥꯏ ꯂꯩꯔꯝꯃꯤꯅꯣ ꯍꯥꯏꯅꯔꯝꯈꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯀꯤꯕ ꯍꯧꯔꯛꯈꯤ, ꯑꯗꯨꯒ ꯆꯠꯂꯁꯦ ꯍꯥꯏꯔꯝꯈꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯃꯔꯛꯇꯒꯤ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯈꯤ, ꯌꯥꯔꯦ, ꯅꯈꯣꯏꯁꯨ ꯀꯤꯒꯟꯈ꯭ꯔꯕ ꯍꯥꯏꯗꯨꯅꯤ, ꯇꯨꯃꯤꯟ ꯂꯩꯌꯨ, ꯌꯦꯡꯉꯨ ꯃꯥꯅ ꯇꯧꯔꯤꯁꯦ ꯀꯩꯗꯧꯗꯨꯖꯥꯠꯅꯣ ꯈꯪꯅꯤꯡꯗ꯭ꯔꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯌꯦꯡꯈꯤꯔꯝꯃꯤ꯫ ꯀꯨꯜꯂꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯗꯒꯤ ꯀꯥꯈꯠꯂꯛꯇꯨꯅ ꯂꯥ ꯃꯆꯦꯠ ꯑꯃꯗ ꯂꯩ ꯑꯉꯥꯡꯕ ꯑꯃ, ꯑꯉꯧꯕ ꯑꯃ, ꯑꯗꯨꯒ ꯃꯩꯇꯥꯟ ꯃꯆꯦꯠ ꯑꯃꯁꯨ ꯌꯥꯎꯈꯤ꯫ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯑꯃ ꯀꯧꯔꯝꯈꯤ, ꯍꯦ, ꯅꯍꯥꯛ ꯊꯣꯔꯛꯑꯣ, ꯅꯪꯒꯤ ꯅꯆꯤꯟꯖꯥꯛ ꯊꯥꯒꯦ ꯍꯥꯏꯔꯝꯈꯤ꯫ ꯃꯈꯣꯏꯁꯨ ꯂꯨꯝꯗꯨꯅ ꯌꯦꯡꯉꯝꯈꯤ꯫ ꯑꯗꯨꯒ ꯀꯨꯜꯂꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯁꯦ, ꯁꯤ ꯆꯥꯔꯣ, ꯅꯪꯒꯤ ꯅꯆꯤꯟꯖꯥꯛ ꯊꯥꯔꯕꯅꯤ ꯍꯥꯏꯔꯝꯈꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯍꯥꯏꯔꯝꯈꯤ, ꯅꯍꯥꯛꯅ ꯑꯩꯅ ꯊꯥꯔꯤꯕ ꯆꯤꯟꯖꯥꯛꯁꯤ ꯆꯥꯅꯤꯡꯗ꯭ꯔꯕꯗꯤ ꯈꯨꯜ ꯑꯁꯤꯗ ꯆꯪꯉꯒ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯗꯁꯥ ꯁꯣꯟꯕ ꯑꯃꯗꯤ ꯁꯥ ꯉꯥꯅ ꯅꯆꯤꯟꯖꯥꯛ ꯑꯣꯏꯖꯔꯨꯆꯣ ꯆꯠꯂꯣ ꯍꯥꯏꯔꯝꯈꯤ꯫ ꯀꯨꯜꯂꯅ ꯑꯁꯨꯝꯅ ꯉꯥꯡꯕ ꯁꯛꯄ ꯃꯌꯥꯝ ꯑꯗꯨ ꯅꯍꯥꯁꯤꯡꯗꯨ ꯇꯥꯔꯝꯈꯤ, ꯑꯗꯨꯒ ꯃꯈꯣꯏ ꯀꯤꯕꯅ ꯂꯣꯏꯔꯝꯈꯤ꯫ ꯃꯈꯣꯏ ꯃꯐꯝꯗꯨꯗꯒꯤ ꯇꯨꯃꯤꯟꯅ ꯊꯣꯔꯛꯅꯕ ꯇꯧꯈꯤ꯫ ꯑꯗꯨꯕꯨ ꯀꯨꯜꯂꯅ ꯂꯣꯏꯅ ꯎꯔꯝꯈꯤ ꯃꯈꯣꯏꯅ ꯂꯨꯝꯗꯨꯅ ꯇꯥꯕꯗꯨ꯫ ꯑꯗꯨꯒ ꯃꯈꯣꯏ ꯃꯥꯏꯀꯩ ꯇꯝꯅ ꯈꯪꯑꯣꯟ ꯑꯣꯟꯊꯣꯔꯛꯈꯤ꯫ ꯅꯍꯥꯁꯤꯡꯗꯨ ꯀꯤꯗꯨꯅ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯆꯦꯟꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯀꯨꯜꯂꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯍꯧꯖꯤꯛꯀꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯗꯨ ꯅꯍꯥꯛꯀꯤ ꯅꯆꯤꯟꯖꯥꯛ ꯑꯣꯏꯖꯔꯣ ꯍꯥꯏꯔꯝꯈꯤ꯫ ꯑꯁꯨꯝꯅ ꯅꯨꯄꯥ ꯃꯆꯥꯁꯤꯡꯗꯨꯅ ꯃꯌꯨꯝꯗ ꯍꯦꯛ ꯌꯧꯕꯒ ꯃꯃꯥ ꯃꯄꯥꯁꯤꯡꯗꯨꯗ ꯇꯝꯃꯝꯈꯤ꯫ ꯑꯗꯨꯕꯨ ꯃꯃꯥ ꯃꯄꯥꯁꯤꯡ ꯑꯃꯗꯤ ꯏꯃꯨꯡꯒꯤ ꯃꯤꯈꯩꯅ ꯊꯥꯖꯕꯤꯔꯝꯈꯤꯗꯦ꯫ ꯑꯁꯨꯝꯅ ꯑꯗꯨꯝ ꯉꯥꯡꯕꯤꯔꯛꯈꯤ, ꯅꯊꯤꯕꯣꯡ ꯌꯨ ꯊꯛꯆꯤꯜꯂꯨꯔꯒ ꯅꯃꯤꯠꯇ ꯀꯩꯀꯩ ꯎꯔꯛꯏ ꯍꯥꯏꯗꯨꯅ ꯉꯥꯡꯕꯤꯔꯛꯑꯝꯈꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯉꯁꯥꯏ ꯆꯠꯃꯤꯟꯅꯔꯨꯕ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨ ꯅꯣꯡꯉꯥꯜꯂꯛꯄꯗ ꯇꯨꯝꯕ ꯑꯃꯠꯇ ꯍꯧꯒꯠꯅꯈꯤꯔꯝꯗꯦ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯅ ꯊꯦꯡꯃꯜꯂꯦ, ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯍꯧꯗꯣꯛꯅꯔꯨꯕ ꯃꯇꯝꯗꯗꯤ ꯁꯤꯗꯨꯅ ꯂꯣꯏꯅ ꯂꯩꯔꯝꯈꯤ꯫ ꯑꯗꯨꯒ ꯐꯃꯨꯡꯁꯤꯡꯗꯨꯁꯨ ꯅꯩꯈꯥꯏꯔꯒ ꯃꯁꯥꯁꯤꯡꯗꯨ ꯎꯞꯁꯜꯂꯒ ꯂꯣꯏꯅ ꯂꯩꯔꯝꯈꯤ꯫ ꯑꯍꯤꯡ ꯑꯃꯗ ꯄꯨꯂꯞ ꯀꯨꯜꯂꯅ ꯁꯥꯟꯅꯔꯤꯕ ꯑꯐꯠꯇꯕ ꯊꯋꯥꯏ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯊꯋꯥꯏꯁꯤꯡꯗꯨ ꯍꯤꯡꯊꯠ-ꯊꯠꯇꯨꯅ ꯃꯆꯤꯟꯖꯥꯛ ꯑꯣꯏꯈꯤ꯫ ꯅꯣꯡꯉꯥꯜꯂꯛꯄꯗ ꯈꯨꯜ ꯑꯗꯨ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯃꯤꯀꯞ ꯃꯤꯔꯥꯎ ꯈꯣꯟꯅ ꯅꯤꯜꯈꯤ꯫ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯉꯛꯄ ꯑꯃ ꯑꯣꯏꯈꯤ ꯊꯧꯗꯣꯛ ꯑꯗꯨꯒ ꯀꯤꯕꯅꯁꯨ ꯂꯣꯏꯈꯤ꯫ ꯑꯁꯨꯝꯅ ꯈꯨꯜꯒꯤ ꯃꯤꯁꯤꯡꯗꯨ ꯄꯨꯟꯅ ꯋꯥ ꯇꯥꯅꯔꯝꯈꯤ, ꯀꯔꯤꯅꯣ ꯍꯟꯗꯛ ꯑꯩꯈꯣꯏ ꯈꯨꯜ ꯑꯁꯤꯗ ꯊꯣꯔꯛꯏꯕ ꯃꯑꯣꯡ ꯑꯁꯤ? ꯃꯤꯁꯤ ꯃꯤꯅꯥ ꯌꯥꯝ ꯇꯣꯏꯅ ꯊꯣꯛꯀꯠꯂꯛꯏꯕ ꯑꯃꯗꯤ ꯃꯤꯁꯤꯁꯨ ꯅꯥꯇꯩ ꯆꯥꯗꯅ ꯃꯁꯥ ꯃꯎ ꯑꯅꯥꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯕꯣꯝ ꯇꯨꯗꯨꯅ ꯂꯩꯈꯤꯗ꯭ꯔꯤꯕꯁꯤ ꯈꯨꯜ ꯑꯁꯤꯕꯨ ꯀꯣꯜꯂꯤꯕ ꯏꯁꯣꯔ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯇꯧꯍꯩꯗꯕ ꯆꯠꯍꯩꯗꯕ ꯀꯔꯤ ꯇꯧꯈ꯭ꯔꯕꯖꯥꯠꯅꯣ? ꯏꯁꯣꯔ ꯑꯁꯤꯅ
ꯄꯦꯟꯗꯕ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯇꯧꯔꯛꯏꯕ ꯖꯥꯔ ꯈꯨꯝꯂꯛꯑꯝꯈꯤ ꯑꯗꯨꯒ ꯈꯔ ꯑꯃꯅꯁꯨ ꯑꯁꯨꯝꯅ ꯐꯣꯡꯗꯣꯛꯅꯔꯛꯈꯤ ꯃꯗꯨ ꯑꯣꯏꯔꯝꯃꯣꯏ ꯈꯨꯜ ꯑꯁꯤ ꯕꯨꯠ ꯕ꯭ꯔꯦꯗ ꯁꯥꯟꯅꯕ ꯃꯤ ꯌꯥꯎꯔꯦ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯁꯅꯥ ꯂꯨꯄꯥ ꯄꯩꯁꯥꯅ ꯊꯝꯕ ꯀꯌꯥꯃꯔꯣꯝ ꯃꯥꯡꯅꯔꯛꯑꯦ ꯃꯨꯟꯅ ꯊꯤꯗꯣꯛꯄ ꯑꯃꯗꯤ ꯈꯪꯇꯣꯛꯅꯕ ꯇꯧꯗ꯭ꯔꯕꯗꯤ ꯈꯨꯜ ꯑꯁꯤ ꯃꯤꯁꯤ ꯃꯤꯅꯥ ꯂꯦꯞꯇꯅ ꯊꯣꯔꯛꯄ ꯌꯥꯏ ꯍꯥꯏꯅꯔꯝꯈꯤ ꯑꯗꯨꯒ ꯑꯁꯨꯝꯅꯁꯨ ꯋꯥꯔꯦꯞꯅꯈꯤ ꯈꯨꯜ ꯑꯁꯤꯗ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 8 ꯍꯦꯛ ꯇꯥꯕꯗꯒꯤ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯑꯃꯠꯇ ꯊꯣꯛꯇꯕ ꯍꯥꯏꯅ ꯋꯥꯔꯦꯞꯅꯈꯤ ꯋꯥꯔꯤ ꯄꯨꯝꯕ ꯃꯉꯥꯜꯁꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯊꯝꯃꯝꯕ ꯂꯥꯏꯑꯣꯏꯔꯕ ꯄꯣꯠꯆꯩ ꯂꯥꯏꯔꯤꯛꯅꯆꯤꯡꯕ ꯃꯍꯥꯛ ꯄꯥꯕ ꯍꯧꯗꯨꯅ ꯉꯥꯛꯊꯣꯛꯅꯕ ꯇꯧꯖꯈꯤ ꯑꯁꯨꯝꯅ ꯈꯨꯜ ꯑꯗꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯃꯤ ꯑꯃꯠꯇ ꯃꯄꯥꯟ ꯊꯣꯛꯅꯈꯤꯗ꯭ꯔꯦ ꯅꯣꯡꯃ ꯂꯥꯛꯄ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯏꯝꯐꯥꯜꯗ ꯂꯩꯕ ꯃꯆꯦ ꯑꯃꯒꯤ ꯃꯌꯨꯝꯗ ꯊꯕꯛ ꯑꯃꯒꯤ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯃꯆꯦ ꯑꯗꯨꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯒ ꯍꯟꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯈꯤ ꯃꯍꯥꯛ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯂꯛꯄꯗ ꯄꯨꯡ 8 ꯇꯥꯊꯣꯛꯈ꯭ꯔꯦ ꯃꯍꯥꯛ ꯏꯆꯦ ꯑꯩ ꯆꯠꯂꯒꯦ ꯈꯨꯜꯁꯨ ꯍꯟꯗꯛꯇꯤ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯔꯦ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯦ ꯍꯥꯏꯔꯝꯃꯒ ꯊꯣꯔꯛꯈꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯐꯥꯎ ꯆꯠꯀꯗꯕ ꯒꯥꯔꯤ ꯑꯃꯠꯇ ꯂꯩꯔꯝꯈꯤꯗ꯭ꯔꯦ ꯃꯍꯥꯛ ꯉꯥꯏꯍꯥꯛꯇꯪ ꯀꯝꯗꯧꯅ ꯃꯌꯨꯝ ꯌꯧꯁꯤꯒꯦ ꯈꯜꯂꯝꯈꯤ ꯑꯗꯨꯕꯨ ꯒꯥꯔꯤ ꯑꯃꯈꯛꯇꯪꯗꯤ ꯊꯪꯅꯕ ꯈꯨꯜꯗꯨꯐꯥꯎ ꯆꯦꯟꯕ ꯑꯃꯗꯤ ꯂꯩꯔꯝꯈꯤ ꯃꯍꯥꯛ ꯃꯗꯨ ꯇꯣꯡꯈꯠꯇꯨꯅ ꯂꯥꯛꯑꯝꯈꯤ ꯑꯗꯨꯕꯨ ꯒꯥꯔꯤ ꯑꯗꯨꯗꯤ ꯃꯈꯣꯏꯒꯤ ꯈꯨꯜ ꯌꯧꯗ꯭ꯔꯤꯉꯩꯗ ꯈꯥꯝꯃꯝꯈꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯒꯥꯔꯤ ꯗ꯭ꯔꯥꯏꯚꯔꯗꯨꯗ ꯍꯥꯏꯔꯝꯈꯤ ꯑꯩ ꯈꯨꯜ ꯑꯁꯤꯒꯤ ꯈꯨꯟꯌꯥꯏ ꯐꯥꯎꯕꯗꯗꯤ ꯌꯧꯁꯤꯟꯕꯤꯌꯨ ꯍꯥꯏꯔꯝꯈꯤ ꯑꯗꯨꯕꯨ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯑꯩ ꯃꯗꯨꯗꯤ ꯉꯝꯖꯔꯔꯣꯏ ꯅꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨ ꯃꯑꯣꯡ ꯑꯃ ꯇꯧꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯃꯤꯁꯨ ꯑꯃꯠꯇ ꯆꯠꯅꯗ꯭ꯔꯕꯅꯤ ꯅꯍꯥꯛ ꯎꯄꯥꯏ ꯑꯃ ꯇꯧꯗꯨꯅ ꯆꯠꯆꯈ꯭ꯔꯣ ꯍꯥꯏꯔꯝꯗꯨꯅ ꯂꯥꯛꯄ ꯈꯨꯜꯗꯨꯒꯤ ꯃꯆꯤꯜꯗ ꯊꯥꯗꯔꯝꯃꯒ ꯒꯥꯔꯤ ꯑꯗꯨ ꯊꯧꯈꯤꯔꯝꯃꯤ ꯂꯥꯛꯄ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯃꯍꯥꯛ ꯃꯈꯣꯡꯅ ꯇꯞꯅ ꯇꯞꯅ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯑꯝꯈꯤ ꯑꯗꯨꯕꯨ ꯈꯨꯟꯌꯥꯏ ꯌꯧꯔꯝꯗꯥꯏꯗ ꯋꯥꯄ꯭ꯂꯛ ꯑꯃ ꯂꯩꯔꯝꯈꯤ ꯋꯥꯄ꯭ꯂꯛ ꯃꯔꯛꯇꯨꯗꯒꯤ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯁꯥꯔ ꯃꯤꯔ ꯈꯪꯗꯕ ꯑꯃ ꯃꯃꯤ ꯁꯥꯃꯤ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯉꯛꯑꯝꯈꯤ ꯃꯍꯥꯛꯁꯨ ꯀꯔꯤꯃꯠꯇ ꯈꯜꯂꯝꯗꯦ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯥꯒꯤ ꯃꯇꯨꯡꯗ ꯍꯨꯏ ꯑꯃ ꯏꯟꯅꯔꯛꯈꯤ ꯃꯍꯥꯛ ꯂꯦꯞꯄ ꯂꯩꯇꯅ ꯃꯌꯨꯝ ꯄꯥꯡꯅ ꯂꯥꯛꯑꯝꯈꯤ ꯑꯗꯨꯕు ꯍꯨꯏ ꯑꯗꯨꯁꯨ ꯁꯨꯝ ꯏꯟꯅꯔꯛꯑꯝꯈꯤ ꯃꯍꯥꯛꯅ ꯇꯨꯡ ꯑꯣꯟꯊꯣꯔꯛꯇꯨꯅ ꯍꯦ ꯍꯨꯏ ꯆꯠꯂꯣ ꯑꯥꯗ ꯍꯥꯏꯗꯨꯅ ꯅꯨꯡ ꯑꯃꯅ ꯂꯪꯉꯝꯈꯤ ꯑꯗꯨꯒ ꯍꯨꯏ ꯑꯗꯨ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯈꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯨꯏ ꯑꯗꯨ ꯃꯥꯒꯤ ꯃꯃꯥꯡ ꯇꯝꯅ ꯆꯦꯟꯈꯤꯔꯝꯃꯤ ꯀꯟꯅ ꯑꯗꯨꯒ ꯃꯥꯒꯤ ꯇꯨꯡꯗ ꯃꯤ ꯑꯃ ꯂꯦꯞꯄꯒꯤ ꯃꯑꯣꯡ ꯑꯃ ꯇꯧꯔꯛꯈꯤ ꯃꯍꯥꯛ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯑꯣꯟꯊꯣꯛꯎꯕꯗ ꯋꯥꯡꯊꯪ ꯋꯥꯡꯕ ꯃꯨꯁꯨꯛ ꯃꯨꯕ ꯑꯃ ꯂꯦꯞꯄꯒ ꯂꯩꯔꯝꯈꯤ ꯃꯍꯥꯛ ꯃꯗꯨ ꯎꯔꯨꯕꯗꯒꯤ ꯑꯣ ꯑꯩ ꯁꯤꯔꯦꯗꯅ ꯑꯩ ꯑꯃꯠꯇ ꯀꯜꯂꯣ ꯍꯥꯏꯅ ꯂꯥꯎꯔꯛꯑꯝꯈꯤ ꯃꯥꯅ ꯁꯨꯝ ꯌꯦꯡꯕꯗ ꯉꯁꯥꯏꯒꯤ ꯑꯃꯨꯕ ꯋꯥꯡꯊꯪ ꯋꯥꯡꯕ ꯃꯤꯔ ꯁꯥꯔ ꯈꯪꯗꯕꯗꯨꯅ ꯃꯈꯧꯔꯤ ꯃꯦꯜꯂꯛꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨ ꯃꯉꯥꯜꯒꯤ ꯊꯣꯡꯒꯥꯟ ꯃꯄꯥ ꯌꯧꯔꯛꯑꯝꯗꯥꯏꯗ ꯑꯣꯏꯔꯝꯈꯤ ꯃꯉꯥꯜꯁꯨ ꯃꯄꯥꯅ ꯊꯝꯕꯤꯔꯝꯕ ꯂꯥꯏꯔꯤꯛ ꯑꯃ ꯄꯥꯗꯨꯅ ꯇꯨꯝꯃꯝꯈꯤꯗꯦ ꯉꯁꯥꯏ ꯂꯥꯛꯄꯅ ꯂꯥꯎꯔꯛꯈꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯌꯥꯝ ꯄꯤꯛꯅ ꯃꯉꯥꯜꯅ ꯇꯥꯔꯝꯈꯤ ꯃꯉꯥꯜ ꯀꯔꯤ ꯇꯧꯔꯕꯖꯥꯠꯅꯣ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯂꯥꯏꯑꯣꯏꯔꯕ ꯆꯩꯁꯨ ꯃꯄꯥꯅ ꯊꯝꯃꯝꯕ ꯑꯃꯗꯤ ꯃꯍꯥꯛꯅ ꯁꯣꯟꯗꯨꯅ ꯊꯝꯕ ꯅꯥꯎꯔꯤ ꯃꯔꯨ ꯑꯗꯨꯒ ꯌꯥꯝ ꯊꯨꯅ ꯆꯦꯟꯊꯣꯔꯛꯈꯤ ꯑꯗꯨꯒ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯛꯂꯝꯈꯤꯗꯦ ꯃꯍꯥꯛ ꯀꯗꯣꯝꯗꯅꯣ ꯍꯥꯏꯗꯨꯅ ꯀꯨꯌꯦꯡ ꯌꯦꯡꯈꯤ ꯂꯥꯞꯇꯛꯅ ꯂꯩꯃꯥꯏꯗ ꯃꯤ ꯑꯃ ꯇꯥꯔꯒ ꯂꯩꯕ ꯑꯃ ꯎꯔꯝꯈꯤ ꯃꯍꯥꯛ ꯍꯦ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯃꯥꯏꯀꯩꯗꯨ ꯇꯝꯅ ꯆꯦꯟꯁꯤꯜꯂꯝꯈꯤ ꯃꯍꯥꯛ ꯑꯗꯨꯕꯨ ꯃꯐꯝꯗꯨꯗ ꯅꯨꯡꯁꯤꯠ ꯑꯁꯥꯕ ꯑꯃ ꯁꯠ ꯂꯥꯎꯅ ꯍꯨꯝꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯕꯗ ꯂꯥꯛꯄ ꯑꯣꯏꯔꯝꯈꯤ ꯃꯍꯥꯛꯅ ꯂꯥꯛꯄ ꯍꯧꯒꯠꯂꯣ ꯍꯥꯏꯔꯝꯈꯤ ꯂꯥꯛꯄ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯝꯈꯤꯗꯦ ꯃꯍꯥꯛꯀꯤ ꯅꯥꯎꯔꯤ ꯃꯔꯨ ꯑꯗꯨꯅ ꯃꯥꯏꯀꯩ 4 ꯀꯥꯞꯊꯣꯛꯂꯝꯈꯤ ꯑꯃꯗꯤ ꯂꯥꯛꯄꯕꯨ ꯃꯥꯅ ꯄꯣꯗꯨꯅ ꯃꯌꯨꯝꯗ ꯄꯨꯔꯛꯂꯝꯈꯤ ꯂꯥꯛꯄ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯝꯈꯤ ꯃꯍꯥꯛꯅ ꯂꯥꯛꯄ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯝꯈꯤ ꯂꯥꯛꯄ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯇꯨꯅ ꯑꯩ ꯑꯃꯨꯛꯇ ꯀꯜꯂꯣ ꯂꯥꯎꯔꯛꯑꯝꯈꯤ ꯃꯉꯥꯜꯅ ꯂꯥꯛꯄ ꯅꯪ ꯀꯩꯁꯨꯝꯇ ꯇꯧꯔꯣꯏ ꯑꯩ ꯂꯩꯁꯤꯗꯤ ꯍꯥꯏꯗꯨꯅ ꯐꯥꯊꯕꯤꯈꯤꯔꯝꯃꯤ ꯂꯥꯛꯄꯅ ꯃꯉꯥꯜꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯈꯤ ꯑꯁꯨꯝꯅ ꯂꯥꯛꯄꯕꯨ ꯃꯉꯥꯜꯅ ꯅꯣꯡꯉꯥꯜꯂꯒ ꯃꯌꯨꯝ ꯇꯥꯅ ꯊꯤꯟꯕꯤꯈꯤꯔꯝꯃꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤꯒꯤ 3ꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ